พี่ป้ามิเซ่ไม่ตีกินปีทองนาดนะตรอTeacher, ay asal bang to thugi? Thôi, ngăn hàng gì đâu có. Thì là cắn đâu. Cái nó thu bỏ. Soko bay. Cái này soko bay. Tao buat ni mày, lupa. Isin naman kayo ng pi, natay mo pi lang sila nga yun. Sila alam pa mo sila. Natay mo kayo ka. Sila ka. Saan mo lo? Pero ati ko wala. Sang sana ba? Chari. Sang sari. Sobrang santo. Ay din na niya may shi ko na ay nilay ni ko. Adot, ay kan mo shi ya. Na ay no shi da dilo eh. Nang ay mo na lay da biyaro ko. Lady. Why no din ko? Nang soko pa ko kanina. Hào sao mà ăn picket này, được sao? Anh thì băng giờ bụng mình. Nhiều thích là cái có. Không quả. Alo. Teacher, anh thông ai lại vậy? Hơ. Ada. Matang jam kan na se. Ta chang mo sa ke nim ni dai ki ha yem da ai chang ag. Lata na ata phong ngồi rồi với cái sao gì? Sao ngua. Thế nên cái chọc của xe. Chả lắm đại đi video con tao là gì? Chơi cái quả. Ata yung nag-isda. Meanwhile, lát chứ vẫn đang bỏ ngay với tôi quay lò đây có sẽ em nhau vì lò Lại mẹ không muốn đặt. Cái nó ngang đi phone nó bằng đâu đâu xin đi. bên lên tại Anh sẽ là cái video này. Anh chẳng nghe con nó này gì. mà tôi mới sáng cái đầu 야, 래. 아두기 상제 건다. 건 오늘 에 허린 자름 다들 미역건 꼭 떠라기 야. cái nó không thì bên lên tại cái bốt thì vừa làm cũng 2,000 years later. Ai xí da han chara기 da. 시디 기당 파자 파티 Bye bye. $2,000 years later. nga ba singju se loi cha thar dom ni ai ne ma po chun ga loi pura ba ni la cha thau Thôi sao bắt tận vậy nè, nuôi lại nè. khoi ni cha thau rồi dom ne khoi ja Cái nó, son da ro la cái nó này dùng bao cầu biết mà. cao bi lo ga Iran ngầm đã chân. je Cha đây được không sợ sai da. pham da si pham Sai da được không sợ. hani se le ga ibo Xôm nó cũng phàm mua hết. Curry đó. ya ra ba se Tôi lo. to ni si ko Nào có cái đó chạm mà bữa qua. sa mi e ino khang di ai si di maning la kai ko tom bi du su yor ma di pha do ba ngani si tang thumok sa di ani da cái háo cái gì nó xí bỏ Ngari đó xưa ra không đó. ô ngari cái thùng ngầm cái hạp gì tìm giúp anh ta này ô hối tạm ô ô hối mà sai phỉ đi xuống thì không gì
ꯀꯩꯒꯤꯅꯣ ꯅꯣꯏ ꯇꯥꯃꯣꯁꯦ ꯅꯨꯄꯤꯒ ꯊꯤꯕꯤꯔꯣꯏꯗꯣꯏ ꯖꯥꯠꯂꯣ? ꯈꯪꯗꯦ ꯏꯕꯦꯝꯃ ꯑꯔꯤꯕꯅꯦ ꯁꯤꯁꯨ ꯌꯥꯔꯦ ꯁꯤ ꯀꯩꯅꯣ ꯇꯧꯅꯕ ꯇꯧꯔꯁꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯊꯨꯝꯃꯣꯛꯇꯤ ꯑꯁ ꯀꯅꯥꯝꯇꯁꯨ ꯂꯩꯔꯝꯃꯣꯔꯦ ꯍꯣꯏ ꯏꯃꯥ ꯏꯃꯥ ꯅꯪ ꯀꯣꯛ ꯇꯧꯔꯣ ꯉꯥ ꯑꯩ ꯂꯧꯈꯤꯒꯦꯀꯣ ꯁꯤꯡ ꯆꯥꯎꯔꯗꯤ ꯂꯣꯏꯔꯒ ꯐꯤ ꯁꯨꯒꯦ ꯍꯥꯏꯕꯤꯅꯔꯦ ꯑꯩꯅ ꯌꯨꯝꯗ ꯀꯨꯂꯤꯞ ꯐꯤꯡꯕ ꯇꯟꯕꯒꯤ ꯃꯣꯏꯗ ꯄꯨꯔꯛꯑꯒ ꯆꯥꯏꯅꯦꯕ ꯊꯑꯣꯏꯅ ꯆꯥ ꯂꯣꯏꯒꯦ ꯐꯣꯟ ꯇꯧꯔꯦ ꯍꯥꯏꯔꯒ ꯁꯦ ꯏꯕꯦꯝꯃ ꯄꯨꯔꯛꯑꯕꯅꯤꯁꯦ ꯍꯥꯎꯊꯔ ꯆꯥꯊꯔꯗꯧꯅꯤ ꯉꯁꯤꯗꯤ ꯊꯨꯝꯁꯤꯁꯦ ꯅꯪꯁꯨ ꯎꯔꯝꯃꯣꯏꯅꯦ ꯁꯤ ꯀꯦꯃꯦꯔꯥꯗꯁꯨ ꯎꯔꯝꯃꯣꯏꯗꯣꯏꯅꯦ ꯁꯦ ꯉꯥꯏꯈꯣꯀꯣ ꯁꯤꯁꯦ ꯁꯤ ꯀꯣꯟ ꯆꯥꯁꯦ ꯀꯩꯅꯣ ꯐꯤ ꯌꯥꯝ ꯁꯨꯗꯣꯛꯎꯁꯦꯕꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤꯒ ꯑꯩꯒ ꯅꯪꯁꯨ ꯂꯩꯍꯧꯕ꯭ꯔꯥ ꯁꯨꯅꯕ ꯁꯨꯅꯕ ꯂꯩꯍꯧꯕ꯭ꯔꯥ ꯅꯪꯒꯤ ꯉꯥꯏꯈꯣꯀꯣ ꯐꯣꯟ ꯇꯧꯔ ꯄꯥꯏꯒꯦ ꯍꯜꯂꯣ ꯅꯧꯁꯜꯂꯣ ꯇꯥꯆꯧ ꯍꯣꯏ ꯂꯥꯛꯑꯒꯦ ꯍꯣꯏ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯏꯅꯝꯃ ꯎꯅꯕ ꯆꯠꯅꯤꯌꯦ ꯑꯗꯨꯅ ꯌꯨꯝꯗ ꯀꯅꯥꯝ ꯂꯩꯔꯔꯣꯏ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯅꯪ ꯑꯗꯨꯝ ꯆꯥꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣꯗ ꯑꯁ ꯆꯥꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯔꯒ ꯏꯊꯟ ꯆꯥ ꯇꯥꯝ Meanwhile. ꯕꯣ ꯍꯥꯎ ꯅꯆ ꯅꯨꯄꯤꯗꯣ ꯑꯁ ꯈꯔ ꯍꯟꯗꯣꯛꯑꯦ ꯅꯪ ꯅꯃꯣ ꯑꯃ ꯅꯨꯄꯥꯁꯨ ꯃꯥꯜꯂꯤ ꯅꯨꯄꯤꯁꯨ ꯃꯥꯜꯂꯤ ꯊꯕꯛ ꯀꯌꯥꯝ ꯁꯨꯅꯤꯡꯗꯕꯅꯦ ꯁꯤ ꯑꯩ ꯍꯣꯏ ꯇꯧꯕꯤꯔꯛꯀꯦꯁꯦ ꯑꯁ ꯌꯥꯔꯦ ꯅꯁꯛꯇꯨꯒ ꯏꯕꯦꯝꯃ ꯅꯆ ꯅꯨꯄꯤꯗꯣ ꯍꯣꯏ ꯃꯤ ꯐꯅꯦꯛꯇꯨ ꯐꯖꯅ ꯁꯦꯠꯂꯨ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯉꯥꯏꯈꯣ ꯊꯥꯡꯗꯣ ꯑꯝꯇ ꯄꯤꯔꯝꯃꯣ ꯏꯕꯦꯝꯃ ꯅꯪ ꯅꯃꯣ ꯑꯃ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯁꯦ ꯇꯧꯔꯒ ꯃꯥ ꯑꯩꯕꯨ ꯂꯣꯟ ꯊꯥꯗ꯭ꯔꯦꯅꯦ ꯇꯥꯆꯧ ꯁꯠ ꯑꯩ ꯂꯨꯟꯊꯔꯣ ꯆꯠꯂꯦ ꯍꯩ ꯁꯠꯆꯕꯤꯔꯣꯅꯦ ꯍꯩ ꯊꯕꯛ ꯍꯜꯂꯣ ꯅꯨꯡꯉꯥꯏꯕꯗ ꯀꯟꯅ ꯂꯥꯛꯄꯣ ꯅꯪ ꯄꯤꯔꯛꯀꯦꯔꯥ ꯍꯣꯏ ꯀꯩ ꯄꯤꯔꯛꯑꯣꯒꯦ ꯇꯥꯆꯧ ꯍꯥ ꯑꯩ ꯏꯃꯥꯟꯅꯕꯤ ꯌꯧꯔꯛꯏꯌꯦ ꯆꯠꯂꯒꯦ ꯑꯁ ꯕꯣ ꯆꯤꯛ ꯅꯪ ꯆꯠꯂꯣ ꯅꯪ ꯂꯣꯏ ꯇꯥꯏꯅꯔꯣ ꯅꯉꯣꯟꯗ ꯆꯠꯂꯣ ꯏꯆꯟ ꯅꯨꯄꯤꯁꯤ ꯅꯪ ꯃꯇꯪ ꯌꯥꯎꯁꯤꯗꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯇꯜꯂꯤꯕ ꯊꯥꯡꯁꯨ ꯄꯤꯔꯝꯃꯨ ꯌꯥꯗꯦ ꯑꯩ ꯂꯧꯔꯒꯦ 2,000 years later. ꯅꯤꯡꯊꯝꯊꯥꯅꯤꯅꯀꯣ ꯐꯤꯁꯦ ꯑꯊꯥ ꯑꯊꯥꯕ ꯌꯥꯝ ꯂꯤꯠꯂꯗꯤ ꯏꯪꯗ꯭ꯔꯣ ꯐꯨꯔꯤꯠ ꯊꯥꯕꯗꯤ ꯂꯩꯁꯤꯗꯤ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯉꯔꯣꯏ ꯏꯕꯦꯝꯃ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯃꯨꯟ ꯆꯦꯜꯂ ꯅꯨꯄꯥ ꯐꯪꯉꯔꯣꯏ ꯌꯥꯔꯦ ꯅꯪꯒꯤꯅꯦ ꯍꯣꯔꯦꯟ ꯃꯤ ꯅꯨꯄꯥ ꯎꯔꯒ ꯑꯣꯔꯕꯦ ꯆꯤꯡ ꯆꯠꯄꯤꯗꯣ ꯆꯠꯂꯛꯀꯅꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯣ ꯑꯩ ꯆꯪꯉꯒꯦ ꯍꯣꯏ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯂꯥꯛꯄꯗꯣ ꯇꯟꯗꯅ ꯃꯇꯦꯛ ꯃꯥ ꯊꯥꯡꯍꯜꯂ ꯂꯥꯛꯏ ꯂꯥꯛꯄꯗꯣ ꯇꯟꯗꯅ ꯃꯇꯦꯛ ꯃꯥ ꯊꯥꯡꯍꯜꯂ ꯂꯥꯛꯏꯅꯦ ꯑꯁ ꯈꯪꯗꯦ ꯅꯪ ꯑꯗꯨꯝ ꯇꯜ ꯂꯩꯔꯅꯤ ꯌꯨꯝ ꯄꯥꯟꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯜ ꯂꯩꯔꯗꯤ ꯑꯁ ꯀꯥꯏꯗꯩꯅꯣꯍꯦ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯇꯜꯂꯀꯥꯟꯁꯤꯗ ꯌꯨꯝ ꯄꯥꯟꯕ ꯑꯩ ꯆꯥꯛ ꯆꯥꯕꯗꯨꯕꯨꯗꯤ ꯑꯩꯅ ꯍꯋꯥꯏ ꯏꯜꯂꯁꯨ ꯌꯥꯏꯅꯦ ꯑꯗꯨꯒꯤꯗꯤ ꯆꯥꯛ ꯏꯁꯤꯡꯅ ꯅꯪꯅ ꯅꯥꯟꯅ ꯊꯣꯡꯉꯒ ꯑꯩꯅ ꯏꯟꯕꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯆꯥꯛ ꯆꯥꯕ ꯇꯜꯂꯦ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯆꯥꯛ ꯊꯣꯡꯗꯣꯔꯤꯒꯦ ꯑꯁ ꯑꯩꯁꯤꯕꯨ ꯀꯩ ꯑꯗꯣ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯍꯧꯗꯧꯕ ꯑꯃ ꯆꯥꯛ ꯊꯣꯡꯕ ꯀꯨꯏ ꯐꯦꯡꯕ ꯋꯥꯏ ꯁꯤꯠꯄ ꯂꯝ ꯇꯩꯕ ꯑꯁ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨꯀோ ꯅꯪ ꯂꯣꯏꯅ ꯉꯝꯒꯗꯧꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯕ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯌꯨꯝ ꯄꯥꯟꯕꯁꯤꯗꯤ ꯂꯨꯍꯣꯡꯉ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪ ꯑꯗꯨꯝ ꯇꯧ ꯅꯪ ꯊꯕꯛ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯉꯟꯇꯥꯅ ꯍꯧꯒꯠꯂꯣ ꯂꯝ ꯇꯥꯁꯤꯜꯂꯝꯃꯣ ꯇꯩꯔꯝꯃꯣ ꯗꯨꯛ ꯀꯠꯂꯝꯃꯣ ꯆꯥꯛ ꯊꯣꯡꯉꯝꯃꯣ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯑꯗꯨꯝ ꯗꯨꯛꯁꯨ ꯑꯣꯏꯅ ꯇꯩꯗꯣꯏꯕ ꯐꯤꯁꯨ ꯑꯣꯏꯅ ꯁꯤꯗꯩꯁꯤ ꯏꯜꯂꯒ ꯗꯨꯛ ꯊꯝꯃꯩ ꯁꯨꯃꯥꯏꯅ ꯀꯠꯇꯣꯏꯕ ꯆꯥꯛꯁꯨ ꯑꯣꯏꯅ ꯊꯣꯡꯉꯝꯃꯒ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏꯕ ꯇꯧꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯨꯡꯁꯤꯕ ꯂꯤꯁꯤꯡꯒꯤ ꯃꯃꯥꯡꯗꯣ ꯅꯥꯏꯇꯣꯝ ꯇꯥꯔꯤꯁꯦ ꯑꯩꯒꯤ ꯊꯣꯏ ꯑꯗꯨ ꯆꯦꯜꯂꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯒꯤꯗꯤ ꯊꯨꯡꯅꯔ ꯂꯣꯏꯔꯦ ꯂꯣꯡꯊꯣꯛꯑ ꯂꯣꯏꯔꯦ ꯁꯁ ꯂꯥꯎꯅ ꯆꯦꯟꯕ ꯍꯥꯏꯕ ꯑꯁ ꯑꯩꯕꯨ ꯆꯦꯟꯈꯤꯗ꯭ꯔꯣ ꯇꯧꯏꯁꯤꯕꯣ ꯆꯦꯜꯂꯁꯦ ꯑꯁ ꯉꯝꯃꯔꯣꯏ ꯑꯩ ꯌꯥꯝ ꯋꯥꯏ ꯉꯥꯗ ꯐꯝꯈꯤꯒꯦ ꯑꯁ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯩ ꯊꯣꯛꯂꯛꯄ ꯋꯥꯠꯃꯟꯗꯅ ꯂꯟ ꯆꯦꯟꯕꯤꯗ ꯊꯥꯡꯉ ꯄꯨꯈꯠꯂꯛꯏꯁꯤꯗ ꯆꯦꯟꯕ ꯒꯥꯔꯤ ꯉꯥꯡꯅꯗꯣꯔꯤꯅꯣ ꯁꯤꯕꯣ ꯑꯩ ꯇꯨꯝꯅꯤꯡꯉꯛꯑꯦꯗ ꯌꯨꯝ ꯆꯪꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯗꯣꯂꯤ ꯑꯩ ꯉꯁꯥꯏ ꯇꯥꯏꯕꯖꯥꯠꯅꯤ ꯅꯪꯅ ꯅꯣꯏꯕꯥꯏꯅꯤ ꯆꯦꯟꯕ ꯈꯣꯠꯄ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯑꯩꯒ ꯆꯦꯟꯗꯕ ꯌꯥꯔꯣꯏ ꯅꯪ ꯑꯩꯉꯣꯟꯗ ꯂꯩꯅꯤ ꯍꯥꯏꯒꯦ ꯑꯩ ꯅꯪ ꯂꯧꯗꯕ ꯌꯥꯗꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯅꯪ ꯂꯧꯗꯣꯏꯅꯦ ꯍꯥꯏꯕ ꯑꯩꯒꯁꯦ ꯌꯥꯝ ꯄꯥꯝꯃꯕꯣ ꯅꯪꯕꯣ ꯅꯪꯒꯤꯗꯃꯛꯇ ꯆꯥꯄꯣꯠ ꯅꯨꯡꯇꯤꯒꯤ ꯊꯤꯜꯂꯛꯏꯕ ꯑꯃ ꯇꯧꯔꯛꯏꯕ ꯅꯪ ꯂꯧꯗꯣꯏꯅꯦ ꯀꯃꯥꯏꯅ ꯀꯅꯥ ꯂꯧꯗꯣꯏꯅꯦ ꯑꯩ ꯅꯪ ꯂꯧꯅꯤ ꯃꯉꯣꯟꯗ ꯂꯩꯕ ꯃꯉꯣꯟꯗ ꯂꯩꯕ ꯃꯥ ꯋꯥꯅꯤꯕ ꯅꯪꯗꯤ ꯑꯩ ꯐꯨꯜ ꯇꯥ ꯑꯃ ꯄꯤꯖꯗꯣꯏꯅꯤ ꯑꯩꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯕꯣ ꯅꯪꯕꯣ ꯅꯨꯡꯁꯤꯗ꯭ꯔꯒ ꯅꯉꯣꯟꯗ ꯍꯥꯏꯈꯤꯗ꯭ꯔꯣ
ꯍꯣꯏ ꯗꯦꯍꯦ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯕꯤꯕ ꯑꯁꯨꯛ ꯌꯥꯝ ꯈꯟꯕꯤꯕ ꯑꯁꯨꯛ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯕꯁꯤꯕꯨ ꯅꯪꯉꯣꯟꯗ ꯆꯦꯟꯗꯅ ꯀꯅꯥ ꯆꯦꯟꯗꯣꯔꯤꯒꯦ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯉꯣꯟꯗ ꯆꯦꯟꯖꯦꯕ ꯑꯩ ꯅꯪ ꯌꯥꯝ ꯂꯧꯅꯤꯡꯉꯤ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯇꯧ ꯃꯥꯟꯕ꯭ꯔꯣ ꯉꯝꯃꯔꯣꯏ ꯆꯦꯟꯕ ꯀꯥꯏꯅ ꯑꯃꯁꯤꯕꯨ ꯆꯦꯟꯁꯦ ꯍꯥꯏꯕꯗ ꯑꯩ ꯉꯝꯗꯕꯒꯤ ꯋꯥꯏꯅ ꯐꯝꯃ ꯂꯩꯔꯝꯃꯤꯁꯤꯗ ꯀꯩ ꯊꯣꯛꯆꯜꯂꯛꯑꯦꯅ ꯆꯦꯟꯗꯕ ꯌꯥꯔꯣꯏ ꯑꯩ ꯅꯪ ꯅꯨꯡꯁꯤꯔꯕ ꯑꯩ ꯉꯝꯃꯔꯣꯏ ꯑꯗꯨ ꯆꯦꯟꯁꯤꯗ ꯑꯩ ꯅꯪ ꯉꯝꯃꯔꯣꯏ ꯂꯧꯅꯤꯡꯉꯦ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯆꯦꯟꯕꯁꯤꯕꯨ ꯐꯥꯒꯤ ꯐꯅꯥꯒꯤ ꯇꯥꯏꯞꯇ ꯑꯩ ꯑꯣꯏꯅ ꯆꯦꯜꯂꯁꯦ ꯑꯗꯨꯗꯤ ꯑꯁ ꯃꯥ ꯆꯦꯟꯕ ꯑꯩ ꯆꯦꯟꯁꯦ ꯆꯥꯛ ꯇꯪ ꯆꯥꯁꯤꯜꯂ ꯂꯥꯛꯄꯒꯤ ꯋꯥꯃꯟꯗꯅ ꯂꯟꯆꯦꯟꯕꯤꯗ ꯊꯥꯡꯉ ꯄꯨꯔꯛꯏꯅꯦ ꯍꯥꯏꯕ ꯀꯅꯥꯅ ꯆꯦꯟꯕꯤ ꯍꯥꯏꯁꯤꯅ ꯐꯝꯃꯤꯁꯦ ꯅꯪꯅ ꯆꯦꯟꯕꯤ ꯍꯥꯏꯁꯦ ꯃꯥꯅ ꯊꯥꯡꯉ ꯄꯨꯔꯛꯏꯅꯦ ꯑꯗꯨꯒ ꯆꯦꯜꯂꯁꯤꯌꯦ ꯑꯩꯈꯣꯏꯗꯤ ꯑꯣꯏꯔꯣꯏ ꯃꯥ ꯅꯪ ꯌꯥꯝ ꯇꯜꯂꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯇꯜꯂꯦ ꯐꯪꯗꯧ ꯃꯥꯟꯗꯦ ꯅꯪ ꯅꯨꯄꯥꯗꯣ ꯐꯪꯉꯔꯣꯏ ꯑꯗꯨꯗꯤ ꯂꯥꯛ ꯀꯩꯅꯣ ꯀꯩꯝ ꯇꯧꯔꯣꯏ ꯀꯩꯅꯣ ꯂꯪꯗ ꯄꯔꯣ ꯀꯩꯅꯣ ꯊꯥꯗꯣꯛꯑꯦ ꯊꯝꯃꯣ. ꯀꯩꯅꯣ ꯄꯤꯁꯜꯂꯨꯁꯦ 이사비 ꯍꯌꯦꯡ ꯇꯨꯃꯤꯟ ꯂꯩꯌꯣ ꯊꯣꯛꯂꯛꯀꯅꯤ ꯇꯨꯃꯤꯟ ꯂꯩꯌꯣ ꯆꯦꯟꯕꯤ 이사비 그 사비 어떻게 ꯏꯇꯥꯎ 타도 ꯀꯤꯂꯣ ꯀꯤꯂꯣ ꯂꯟꯆꯦꯟꯕꯤ ꯌꯥꯔꯦ ꯄꯤꯁꯜꯂꯣ ꯀꯅꯥꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯀꯦ ꯌꯥꯝ ꯇꯟꯕꯗꯣ ꯍꯣꯏꯗꯦ ꯅꯪ ꯌꯥꯝ ꯇꯟꯕ ꯅꯠꯇ꯭ꯔꯥ ꯆꯨꯛ ꯁꯥꯔ ꯂꯩꯔꯣ ꯈꯣꯡꯁꯤꯗ ꯅꯪ ꯉꯥꯛꯇꯪ ꯇꯨꯝꯃ ꯂꯩꯍꯧꯕ ꯍꯥꯏꯗꯨꯅꯤ ꯇꯨꯝꯃꯧꯔꯣ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯇꯟꯅꯪ ꯆꯨꯛ ꯁꯥꯎꯔꯅꯤꯗꯣ ꯆꯦꯜꯂꯛꯑꯣꯁꯦ 이거 밤이세 ꯃꯩꯇꯩꯒꯤ ꯅꯨꯄꯤ ꯊꯧꯅꯥꯗ ꯅꯠꯇ꯭ꯔꯣ ꯁꯤꯔꯦ ꯍꯥꯏꯕ ꯐꯨꯒ꯭ꯔꯁꯤꯔ ꯐꯨꯒꯁꯦ ꯅꯣꯏ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯃꯥꯟꯅꯕꯤꯁꯤꯅꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯑꯣꯏꯅ ꯐꯥꯔꯒ ꯆꯠꯇꯕ ꯑꯝꯇ ꯀꯟꯕꯤꯌꯣ ꯇꯪꯈꯥꯏꯗꯅꯁꯦ ꯋꯥꯅ ꯋꯥꯕꯅꯦ ꯉꯥꯛꯇ ꯑꯗꯨꯝ ꯇꯨꯝꯊꯣꯛꯀꯦ ꯇꯜꯂꯤꯗꯀꯣ ꯅꯪꯅ ꯇꯟꯕꯁꯦ ꯁꯤꯗꯤ ꯈꯤꯇꯪ ꯐꯖ ꯐꯥꯠꯇꯦ